Manipuri asi India gi sports ki powerhouse ni hainariba sida Kakching Maikai digisu afaba sanaroi puthoknanabagi pandam da DSA Kakching ki hauzik semgatliba gallery yauba sanabung ase lakliba September tha phawbada Loishinnaba pandam Thamli haina Kakching AC gi MLA Mayanglambam Rameshwar na phungdurakli wafam masing ase Kakching AC gi MLA Mayanglambam Rameshwar na mahaki AC da paper block technology sizinaduna semploiraba Kakching Mayai Lekai hol maning pareng lambi amati ben khongba pareng lambi haunabi matung inna miyamda sinabagi thoramda mahakna phongdokhibani MLA Rameshwar na makatan hai Kakching ACSC chawkhat lamjel da khumang chawshinaba mahakna angamba thakta hotnagani ACSC gi nupi oibi singi sanmitlon faganna ba tongan ba thabak thoram kaya paikhatkani ACSC gi lambi thong amadi atei hiram kaya da atei AC singdagi mangjil thana chatna ba hotnagani hainasu mahakna phongdokhi Hojik laiba DSA ground sida koina turf amadi madugi gallery sabagi project ama kan chathari masi September bawgi manungda masi hoi loisingani aduga Kakching district ta laiba sanaroi singi yamna afaba sanafom mafam ama oiraga Kakching district agi sports and games ta talent ano ono puthokpa ngamna ba khoi kan hona jari khoi gi Manipur si sport powerhouse haina khangnariba bharki yamna khoi gi sports person excellent oiba khoi sports person mayam ama tholakpa adum mafam nina khoina Kakching district asisu adugi saruk yana na ba saruk oina na ba khoi kan hona jabani Thauramada saruk yakiba Dharmadas Kauba miyoi amana phongdorakpada ACSC gi MLA Mayanglambam Rameshwar na lamdamasigi lambi sing paper block technology siznaduna semlakpagi matnung chana lambi sisu sembiba si hainingai leitana nungai bafawi lambi pareng asida leiriba miyamgi mahut sentna MLA bu thagatli loinina constituency asigi haujek semdana leiriba lambi sing asisu athuba matamda sembiduna miyamgi chathok chasinda hena khudong channa ba sinbiu haina mahakna phongdokhi